I mean, Moyanthem Subhasandra, the Voluntary Health Unit Committee, when the President from Zari, Han Badayana, Nasiki Language, KSP, Sinina Sindu, Taran, several women type Nizaba study. See, I coin a Maruina Kaujariba press conference, the Voluntary Health Unit Committee, Okiba. 2001 ꯒꯤ ꯑꯗꯨꯒꯨꯝꯕ 18 ꯖꯨꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯉꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯑꯆꯧꯕ ꯏꯔꯥꯡꯁꯤꯡꯗ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯉꯁꯤꯐꯥꯎꯕ ꯂꯥꯛꯆꯕꯗꯨꯅ ꯉꯁꯤ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗ ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯄ ꯂꯥꯟ ꯑꯁꯤꯗꯩꯁꯤꯗ ꯑꯁꯣꯛ-ꯑꯄꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯔꯤ ꯍꯦꯜꯊ ꯌꯨꯅꯤꯠ ꯀꯃꯤꯇꯤꯅ ꯇꯥꯡ 4ꯗꯒꯤ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯔꯤꯗꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏ 15ꯅ ꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯁꯣꯛꯄꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯃꯗꯤ ꯔꯤꯝꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯆꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯂꯥꯛꯄ ꯑꯅꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯟꯅ 113 ꯉꯁꯤ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯞ ꯑꯃꯗꯤ ꯔꯥꯏꯑꯣꯠ ꯑꯗꯨꯒ ꯉꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯟꯅ 312ꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯄꯣꯁꯇꯤꯡ ꯇꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯄꯨꯟꯅ 103 ꯗꯤꯡꯒꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯐꯤꯖꯤꯀꯦꯜꯂꯤ ꯑꯦꯟ ꯃꯦꯗꯤꯀꯦꯜ ꯃꯦꯗꯤꯁꯤꯟꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯨ ꯑꯩꯈꯣꯏ ꯄꯥꯡꯕ ꯉꯝꯖꯈꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊꯥꯖꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯂꯨꯄꯥ 4,90,912 ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯤꯕꯤꯔꯛꯈꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯑꯦꯛꯁꯄꯦꯟꯁꯦꯁ ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯗ ꯑꯩꯈꯣꯏ ꯂꯨꯄꯥ 8,9,995ꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯟꯁꯦꯁ ꯇꯧꯖꯩ ꯑꯗꯨꯒ ꯃꯄꯥꯟꯗ ꯔꯤꯝꯁꯇ ꯂꯩꯇꯕ ꯇꯦꯁ ꯑꯃꯗꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯔꯛꯄ ꯇꯦꯁ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯨꯄꯥ 95,490 ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯄꯥꯟꯒꯤ ꯂꯦꯕꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯁꯤ ꯑꯩꯈꯣꯏ ꯂꯨꯄꯥ 95,490 ꯁꯤ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯟꯁꯦꯁ ꯇꯧꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯔꯤꯁꯤꯡꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯃꯦꯟꯇꯦꯅꯦꯟꯁ ꯑꯃꯗꯤ ꯁ꯭ꯇꯦꯁꯅꯔꯤꯅꯆꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯆꯥ ꯊꯛꯄ ꯑꯃꯗꯤ ꯀꯩꯒꯨꯝꯕ ꯇꯧꯕꯗ ꯄꯨꯟꯅ ꯂꯨꯄꯥ 69,990ꯅ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯦꯟꯁꯦꯁ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯄꯦꯁꯦꯟꯁꯤꯡꯗ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯁꯄ꯭ꯂꯥꯏ ꯂꯩꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯐꯥꯔꯃꯥꯁꯤꯁꯤꯡꯗꯒꯤ ꯄꯨꯟꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯨꯄꯥ 1,39,763 ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯨꯄꯥ 5,53,769 ꯑꯁꯤ ꯑꯩꯈꯣꯏ ꯗ꯭ꯌꯨ ꯑꯣꯏꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯛꯇꯕꯒꯤ ꯐꯤꯕꯝ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯅꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯇ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯐꯥꯔꯃꯥꯁꯤꯁꯤꯡꯗ ꯁꯤꯟꯗꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯊꯣꯉꯥꯝ ꯑꯁꯅꯤ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯕ ꯋꯥꯐꯝ ꯊꯝꯕꯤꯒꯅꯤ ꯑꯩꯃꯤꯡꯅ ꯊꯣꯉꯥꯝ ꯑꯁꯅꯤ ꯀꯨꯃꯥꯔ ꯑꯩ ꯚꯣꯂꯨꯟꯇꯔꯤ ꯍꯦꯜꯊ ꯌꯨꯅꯤꯠ ꯀꯃꯤꯇꯤꯒꯤ ꯍꯧꯖꯤꯛ ꯃꯦꯗꯤꯀꯦꯜ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯖꯔꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯑꯁꯤ 2001ꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ
ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯏꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡ 4ꯗꯒꯤ ꯑꯩꯈꯣꯏ ꯕꯟꯗꯔ ꯍꯦꯜꯊ ꯔꯤꯂꯤꯐ ꯀꯃꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯁꯤ ꯇꯥꯡ 4ꯗꯒꯤ ꯍꯪꯖꯕꯅꯤ ꯑꯗꯨꯗ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯄꯦꯁꯦꯟꯁꯤꯡ ꯑꯩꯈꯣꯏ ꯔꯥꯏꯔ ꯄꯦꯁꯦꯟꯁꯤꯡ ꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯐꯥꯎꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯀꯩꯒꯤ ꯃꯣꯏꯗ ꯑꯋꯥꯠꯄ ꯑꯝꯇ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯊꯝꯗꯅ ꯍꯣꯠꯅꯔꯤ ꯍꯣꯠꯅꯁꯨ ꯍꯣꯠꯅꯈꯤ ꯊꯝꯈꯤꯗꯦ ꯃꯣꯏꯗ ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯟꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯨ ꯄꯦꯁꯦꯟ ꯉꯁꯤꯐꯥꯎꯗ ꯂꯥꯛꯄ ꯂꯦꯞꯇꯕꯅꯤꯅ ꯑꯗꯒꯤ ꯐꯥꯔꯃꯥꯁꯤꯒꯤ ꯌꯣꯜꯂꯛꯄ ꯄꯩꯁꯥꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯗꯩ ꯃꯌꯥꯝꯒꯤ ꯗꯣꯅꯦꯁꯟꯁꯨ ꯂꯦꯞꯄꯛꯄ ꯑꯗꯩ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯉꯝꯃꯣꯏꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯗ ꯋꯥꯖꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗ ꯇꯁꯦꯡꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯇꯦꯟꯗꯦꯟꯅ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕꯁꯨ ꯑꯩꯈꯣꯏ ꯇꯧꯔꯤ ꯑꯗꯨꯒ ꯔꯤꯝꯁꯀꯤ ꯁꯥꯏꯠꯇ ꯂꯩꯇꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯕꯟꯇꯔꯤ ꯍꯦꯜꯊ ꯔꯤꯂꯤꯐ ꯀꯃꯤꯇꯤꯅ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯧꯔꯒ ꯉꯁꯤꯐꯥꯎꯗ ꯄꯦꯁꯦꯟꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤ ꯑꯗꯨꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯃꯐꯝꯗ ꯁꯔꯀꯥꯔ ꯃꯐꯝꯗ ꯁꯔꯀꯥꯔ ꯈꯨꯗꯤꯡ ꯆꯤꯡꯉꯒ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯈꯥ ꯇꯥꯅ ꯄꯥꯡꯉꯝꯅꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯃꯁꯨꯡ ꯁꯔꯀꯥꯔ ꯃꯇꯦꯡ ꯑꯩ ꯅꯤꯖꯔꯤ